ngasi numida waram phongkhiba tungan tungan Manipuri sipongsing amasum thokhiba thawdo wathoksingdagi maruibi I pausung miyamna thamjagi anbada highway block na Manipur potchagi mamal huangkhali Chusampudan hena saitheng phangli haukiba sahi Englishing aniga kunga humdoigi me ahumdigi state asita tholakhiba kangluk irang asigi mathakta nong leptana tabadagi landslide kya thokpana maram moiraga Manipur mapanaki pushilakriba nomagi tangai phadana sijanadaba yadraba potchagi mamal ka hena wangkhali maruina Kukizau community ni hena taba Chusampu district na hena masigi saitheng phangli pausna makhatana hairibana kangluk irang asina maram moiraga highway blockade ki thaudok sing mayuna maruina national highway sing gari free oina sian bangamdaba amasum apanba kya pibasina potchagi mamal hengat padana tana potchai phangdabi awaba kya mayunari maruina Kukizau community na namna tari Chusampu district asida hena saitheng phangli district asigi oina yamna wana NH2 Aizol Chusampu road amasum NH 37 Imphal City bam romdagi pushilakpa ngakthani hairiba lambi sing asi Assam amasum Nagaland ga samnaba yamna maru oiba lambi singni adabu Guwahati dagi loaded truck Chusampu tamna purakhiba polam sing asi Mizoram phawrga singi khudong thininga oiba lambi am oiriba Goite road ta laklaga Chusampu district yorakpana potchagi mamal asi wangkhatnabik asoba maram am oiri maru oina Guwahati dagi Chusampu tamna purakna ba honabada Meghalaya amasum Assam na singba mafam kaya koiraga lakpagi mathakta Mizoram dagi Chusampu tamna singi khudong thiningai oiraba mafam sing phawrak lakpa sina Chusampu yarokna ba honabada numit kaya ni rom sangli kangluk irang asina Imphal dagi Chusampu asi hauju phawbi oina mal puba truck sing direct oina sangba yadri Mizoram lomda koiraga lakpana matam sangna sangba masum transportation ki charge si yamna wange masina potchagi mamul tangbadana tana life saving medicine amasum nomagi tangai padaba polam sing suna phangdabagi waba kyam yamna mayunari Manipur hojik thokliba kangluk irang asina district asida chronic oiba amasum aruba laina kaya gi hidak langthak sing ningtina supply tawba ngamdabana awaba kaya issue Chusampur gi former secretary Max Muana Phungdorokli Consumer Club Chusampur gi secretary Laimilana Phungdokhibada district adu potchagi mamal MRP dagi hena wangkhana yolibasi dukandar amasum trader singna khusem gi oina tawbanati extra transportation cost asina ohelakani potchai khara amati akanba security gi section thorang loina Imphal phawraga lakpa yawi dubo trader ayamana lambi asita lakpa kinai haina phungdokhi Nungaibungda leiba wangkhairakpum kauba Sarasandra kauba miyoy mana phungdorakpada Imphal da hauzik oiriba piba masi yamna aphaba haibadu onnati Imphal Dimapur lambi asisu truck sing sathoksin tawbada apanwa kaya mayungnabana potchai phangdaba amasum mamal wangkhalakpagi maram amoiri handak thokhibi ising isau sinasu potchagi mamal wangkhalakpagi maram ama oiri haina phungdokhi Amaramda Manipur gi miyamna state asigi hauzik oiriba phiba masi kangluk singi marakta nungsi sanana unity leina hingminadriba phawbodi phagalakpagi phibam leiti maram aduna santi leinaba center yauna mari leinaba singi maikeidigi honapham thui haiki amaramdana India na Myanmar border silent war sathari sayolohungi manungdi attack humlak hana sathaki report India gi maikeidigi Myanmar ga lonaba North East border higsagi thawong kya sa thabagi sang hengalakpa loina India na mirai biraba region asi anisuba Kashmir ama oirakpa yabi akiba du leiri haukiba sayol ahum asigi manung asida tuan bampham ahumda Indian troops sing attack sathaki khwaidigi nobo thawdo am oina haukiba jun manga amasum tarukta Arunachal Pradesh ta hingsagi thawdok singthoki haukiba jun manga da Arunachal Pradesh ki Longding district ki asongba jungle gi saruk amada khulai matik sana paiba militant sing Indian security force ta akanba attack sathaki hairiba attack adu militant sing aduna makhoi masa India ki border lanthoklaga Myanmar gi territory da sanction khina ba hona ba maga mari leinani thawdo odugi makha tarakpa jun tarukta Indian army gi mekaidi gi hairiba jaga adu da full scale operations thaduna haujuk phawb India ga ceasefire agreement sign tau haiba yadan lairiba NSN KYA gi kedar ani hakki haukiba me taraga mari da Manipur gi Sandel district ka lona Myanmar gi sarukta Myanmar lal horiba national unity government gi arm wing gi kedar tara halaga yamlaba khulais ni phagat pagi thawdok laikre Indo Myanmar border gi sarukta asigumba misi mina gi thawdok kya thoklabasu haujuk phawb Indian army gi mekedi gi wa amata ngangdana tumina lairi
local media singi maikei su thaudok sing asigi marik sumba pau coverage tawbigi sang yamna nemli adubo analysis singi maikei di thawong asina tungda akai be kya lakani haina yamna kan yaning da phongtokli North East ki state sing haibadi Arunachal Pradesh, Manipur, Nagaland amasu Mizoram haibi state sing asiga Myanmar ga lona riba international border gi saru asi puna kilometer lising amaga satruka nifu ko homdoini haibi jaga sing asida singi yamna ngamba saruk sing shi yauri machine maram moiraga Myanmar based over People's Defense Force ki kangbu sing asigumba taren oiba jaga sing asida makoi gi base semna ba hona bada khudong thiba kya mayuk naribani How keep a say English and Kungamari, the India Makedi border protection project the Maktalupa Crolising Kuntragamatoi approved okay. Adobo ground the Masigi processing a sea Mangam Sandri, Adobo experts in Makedi, Indiana house silent war Makidamagam Kudung Tringa or PS Amada Sang Shili, Haidianasu, Pau the Makatana Spalakli Amarumdana. US President Donald Trump na border immigration policy ki saruk am oina Myanmar yauna laibak taragani thoi da travel ban tawkhre US President Donald Trump na laibak adugi border immigration policy ki saruk am oina ngarama sunga siga lona ba hingnong yai matung pung taragani thoi ge mini amadigi laibak taragani thoi da travel ban tawkhre masina laibak taragani thoi dugi miyoi singna US da lakbada khudongsa da kya mayuk naragani athingba thamkiba laibak singa dugi manungda Afghanistan Myanmar South The Republic of Congo, Equatorial Guinea, Eritrea, Haiti, Iran, Libya, Somalia, Sudan, and Yemen. US President Donald Trump ki maketigi makhatana haikibada handakta Egyptian national Colorado the hakib thawdok mari lena security ring yenglaga lebak singa citizen singda travel ban tawkibani thawdo foreign terrorist ki asoba khut yawi haina Donald Trump na phongtokre aduma po athingba thamliba leibak singa sigi manungna Egypt yaudri Donald Trump na makha taraduna US ki national interest amasum national security yauna leiba adugi miyoi singak sen bai sima ki mathoni adubo Donald Trump gi maikei travel ban tawba leibak taragani thoidugi manungda Myanmar bu konsilaga Pakistan komthokliba sigi maram karigi no hainasu geopolitical experts singi maikei gi uhang kala lagnari geostrategist Barmasalane na haikibada US na anti-junta rebels na mating piriba Myanmar bukari damakta athingba sida yahonlibano aduga terrorist hub ama oiriba Pakistan athingba sida karigi yahonribano haina sohanki adumainamak White House ki maikei gi phongdokibada athingba sigi matungina laibak taragani thoi sigi miyoi singa sina US ta sangbar athingba leiragani hairi democratic lawmakers sing yauna critic kaya gi maikei gi Donald Trump na laibak taragani thoi gi miyoi sing US ta sanglakpada athingba thambasi yamna undemocratic amasum unconstitutional oiba amani hari US representative khana na phongdokhibada Donald Trump na leibak taragani thogi citizen sing athingba thambasi yamna draconian amadi unconstitutional oi amasum yamna asylum sik tawbi hak adu lei haina phongdokhi panba yabadi Donald Trump gi ahan patang gi matamna suma ki immigration ki policy da muslim singna namna taba leibak sing gi miyoi sing US ta sangbar athingba thamlokhibine Donald Trump sa thariba thawong sin international relation da akaiba kya lakan hena phungdok narakli amaromdana hayeng numidang wairam pung manga phawagi manungda lengak semangamdrabadi MLA singi mayum ut olangani padamo Manipur anoba lenga ama semnabiki MLA masing suna lairabasu hojik phawba anoba lenga ama semangamdra lairibasibu moirang laikai gi tara kunthrago humdugi ima ibel apunba madi moirang kendra apunba maira paibi lupna yamna kan yaning da phungdokpaga loinana Mapan sakhiba MLA khudingmak Manipur halaklaga hayeng June 10 gi numidang wairam pung 3 phawgi manungda anoba lenga ama semgadabani masida semdapa tarabadi MLA sing Manipur khungul taba yaroi loinana MLA gi mayum ut on gani hari haribo apam singarang moirang lekai kunthrago humdugi imai bel apun bamadi moirang apun maira paibi imalup mampil moirangi lusing bi ama oiribi padamo konjang mamna phongdokibani mangna makhata na phongdokibada hauzik MLA sing masoi amadi Tokai taaduna leibigi matam nati MLA sing ama toina punsinduna iramda Manipur mai saklibasi kangadabani maduna trabadi MLA khudingmak Manipur khungul tabi yaroi heng numidang wairam pung 3 phawgi manungda anoba lengak semdaba tarabadi MLA singi yum ut on gani hairi Maira Paibi Lusingbi Imaduna Makatana Fundo Kibada Arambai Tingol Mio Sing Pazinduna Lady Basi condition Matiaudun Atubamatam Tadokadabani Miam Natali with Dabi is Tabakoina Pangtuk Tabatara the Imai Bill Sing Moirang Prazamiam Amatoina Akan Mokong Junction Singanaki
ꯑꯃꯔꯣꯝꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯣꯡꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯊꯛꯇ ꯄꯜꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯂꯨꯕꯒꯤꯗꯃꯛꯇ ꯃꯣꯏꯔꯥꯡ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯂꯨꯞ ꯃꯝꯀꯤꯜꯒꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯔꯤꯕꯤ ꯑꯁꯤ ꯄꯨꯂꯤꯁꯅ ꯐꯥꯅꯕꯒꯤ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯇꯦꯟꯇꯟ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ